Numit taraga mathoi ni chupna chatharakpa koigi Meetei Waree Leeba changdamnaba ngasi koigi meragi kunga taruni panba koi November gi October gi sesat kunga nipan ngasi se koi loisinba numit ware masida koi min pisun dirakhiba sing loinamak saru yabiki masigi manungda koigi yam tangna koi Meetei Waree Leeba sida koigi nupi laktagi wapham saru yabidana thoromsi tekta kaidana mai pangna pangthokre hujik chathariba masigi wari sina koi yaroiba wari oirani aduga mana mathumsi koi juri ahumna koi yam kupna yengsilaba matungda koi gi board ka tanara kanda koi laiba November gi ani koi gi hiangai gi nong panba koi gi numit 15 ni sumna chathagadaba Manipur University of Culture ga pullaga koi rights the passage on sanamai jamana koi sanamai lining gi oiba pokpa siba luhongbagi adugumba koi workshop ama koi gi health minister Dr. Secy M.Shivadutta Luwang masida hairiba Waree Leeba sida makok mathang taraba sing koina khangalaga adugumba mana mathum sing do koi yentoksagani loinana masida koina ujabada ujipauda koina ubada makok mathang tadragasu consolation ne piba yaba koi se khudam moina nupi laktagi adagi atei mayam ama koina khara khagatjaba yaba koina ujaba khara phangje madusu koina puning thogot poina koina consolation prize oina koi madu thamsira haina koi board ki oina sinhai oina khanaba leijari ado hairiba singse koi November yani de yentoksagani ana Waree Leeba si koina changdamnaba si koina tawbagi maram si masigi art form si narrative art form si yamna mating leiba art form ni koi matamama ningthorul kaya gi haktakta ningthau singsina koi gi leba ngakpagi magi lenga lon si maisau singsina thammaga kuya wari lyrics singse koi paraga lira kanda madai dur tahalaga mai leba nga amba koi wari likun mayam ama koi ngasi koi loina ma khangnaraba ngaktani loinana koi gi chumna kuya du paraga lira ga nataba monda koi gi chapchaba koi gi kaya tare wari du gi takak tu gi matungina madai du da magi ek tawdana madai tari ba mi du da koi gi kaya tare hen puning sang na bagi yaw ba dugumba top makhal amagi art form ni aduna hairiba koi gi narrative art form se masibu yokhatna bagi masibu hingan amagi pandam da koina pangthok sabani aduga mera tha da pangthoi basina hena su sana ba mana matamama koi mera lairik ta ba mera Waree Leeba kaina haina ramba koi gi mera tha sida koi ising nungsit khar pharapa matam sida koi lekai khungang singda koi gi lairik ta dana madai du da wari li dana koi Waree Leeba gi masigi art form se yamna mapang kanna maduna koi gi social awareness oina education oina pina bagi yam achouba khulai ama oirga lakpadu madu mu koina ahal laman singduna pangtho madu tungin jabo oina mera thasidagi horiba Waree Leeba changdamnaba se masina khungang lekai da hairiba art form se masi yokhatna bagi achouba pangbai ama oibo oirasunu haidana mayam yokhonda paujanje